ngasi phongkiba tongan manipuri sifong amasung thokiba thodo wathoksingi maruibi I pausing myamna thamjagi ahanbada CNA gi mathakta Myanmar Lanmi na bomb heithakhr Myanmar gi sin state laiba Thanglan town gi sin National Army amadi sin Lands Defense Force company singda Myanmar Lanmi na Nongthakta gi fighter jet amadi helicopter Sijinaduna Bomb heithakhr CNA gi wangang loi amana phongdurakpada Myanmar gi military council na hanatagi artillery yauna asokbu nongmai sing Sijinaduna sin fighters singi mathakta attack sathaduna lakhibani adubo handaki Myanmar Lanmi na fighter jet Sijinaduna sin National Army amadi sin Defense Force ki company singda landawi gi mathakta misam kya gi yum singsu Nongthakta gi bomb heithaduna mai thadokre thawong asi leimai gi lanthengnabada mai paktabadagi Nongthakta gi landarakpani haidi hansu pausna makhatana phongdurakli atopa pawmadana Doctor Singa Yanaba Puraktuna Miam Punsi Kalu Manipur government Doctor Singa strike Sathaduna Laibidigi Manipur Gimanung Hanjanba Mapam Sing the Lady Balaying Sang Sing Pura Paralyzed Toduna Lady Basi the PN Dabamas Noita Bangasi Irabat Bawan the Pumkiba Manipur State Council CPI Executive Mipamna Phone Credit CPI gi secretary el thoiril na thadurakpa sirolamada state gi manu hanjinba mafam de laiba miyam amasum lainga ki laying sangsing da laying bigi thabak sa thadaba asina so thaduna laireba miyoi kya amadi angak papangna wanare laying ba ngamhaudabadigi shiba phawbu yawbgi pawphangle phiba masida hena sokliba si singilamdani singi misam praja yamna wanare tambakilamna su yamna manu hanjinba khungang singa madi sel thungi awaba mayongnaba masing yamlaba miyoi kya lainga ki Doctor Sang Thingduna Laiba Shina Awaba Mayunari, Maramasna Langana Atubada, Kongjang Sang Shiliba, Doctor Singa Yanaba Puranaba, CPI Mekedi Apple Torakli, Miamgi interest Langana Atubada, Warep Lobo Haibashina, Punamaki, Oina Yafaboy and Hedi, Nasigi Manipur State Council, CPI Mipamadu, Dr. N. Narana Prisaitoki Hedi, Madura State Secretary L. Thoirian Assistant Secretary M. Zoy Kumar Amadi, R.K. Amusanasu Wanganki. Makasa tharak poina to papam na Ukraine gi military experience laitriba miyam na Russia gi lanmi sing lanthengna na bu khulai paide Ukraine military gi experience laitriba miyam na khulai pekhatuna Russia na lanmi sing bu laiba sidagi takthokiba lanthengna ri haina official report ama gi matung ina phongdurakli Ukraine gi miyam na makoina military gi experience laitaba taraga su khulai paiduna Russia gi lanmi sing na lanthengna na bu tholokliba sina Ukrainian forcing da thauna piri News website amagi journalist amadi editor in chief oiba masagi sa yangkai surwa Lesia Ganja Kobi amanasu Russia gi lanmi gi mayokta lanthengna na bu khulai paire ma Kiev ki territorial defense force join tawduna lanthengna ba sita yawri ma drone pilot ama oina su mathau tawri Ukraine gi lan si hek horakpadagi ma reporter ama oina thabak tawduna lakhibane adubu lanmi oina pa ma na warep laukibasi Logistical oiba khongthang amani haina su man phongdokhi ma army da train tawba horagani ma drone pilot oina su training tawgani haidi anauba ama oina army drone amadi army gi training tawna hona ba haibisi mangonda de asawu singna ba moiri ma na haihibena matam sangna military na mathau tawna bigi sem sare masi oiduna su ma ki sahi kunga tre surabi masana pibudi safety gi nungnang ba leibana army de yohaningde Bahadan Skop Nenkov Kobi Masagi say Kuntraga Mari Shurabi Masu Army the joint of Crek Masigi Mamang the Lana Sigi Matanga research Taram Kivani Hauziti infantrymen's Ama Oina Matautore Russia Gilanmi Singasina Akoi Punamapu Hat Nabiki Landara Poivana Aikoigi Ireba Ashibu Naltoxanabigi Damak Lanmi the joint town of Big Whatever Silorokibane Russia and Ikan Code the Landara Kiba Mark Lanmi on a train town of Bigimatam Pankide Lan Hokiba Sayola Magimatung Maha Capital keep the Satuna Russian land missing a lanthing land sokna ring matam the Shiba Madisang big wapam di Karisunate, Nasina Dragon Haying the Echo Hector CPI Hanasu Magna Fondoke Makasa Tarapoina top palm, Russiana, Ukraine, Wari Savik Ayaba Pirabasu, Lauxin Krava, reason sing the Tatogloi, Peskov, Russiana Hojik Satariba Ukraine Gilan Famous Luciana Yana Wahi Savik Tong Launa Hanglabasu Russiana Hana Lauxin Duna Lake Ravangam Kaising Matanga di Wari Sanaba the Yauro Yeduga Amuk Hanasu Handoklui Hane Kremlin spokesman Dmitry Peskov Nangasi Amuhana Fungokre Dmitry Peskov na Paumisunga Unaba Madahai
Russia Kaidaunungda Moscow na Lakshinkraba Ukraine gi region mari edu amuk hana thadokpa tawre madu hawkhiba sahida Moscow na annex tawre haina phone lakthokiba laikhrabani masigi mathakta region mari edu gi referendum lauduna Russia gi oire haina phongdokiba laikhre wapamasida nongsukrong gi lebak sinadi illegal oiba thawong ni haiba laikhibani Russia na Lakshinkraba region mari edu Russia gi oibigi manung yoiba asumba kya lairi Anova territory mari edu Russia ga Federation gi constitution da yaukibana madu amu hana thadopgi wapum leiti region mari edu gi oinadi Russia na kaidaunungda compromise tawroi haidibu wapum si maroeba wapum aduni haina pesco opna makhata na phongdokre mamang sahi gi September thada lakshinkraba Donetsk Luhansk Kherson amadi Zaporizhia region mari esi Russia na lakshile haibigi harakumai sauna Moscow da pangthokiba lekhrabani Pesco na makhata na phongdokibada Russia na hauzik Ukraine gi lanfam asi yengshinanabagi wari watai sananaba thonglauna hangliba sida karigumba Kiev na Moscow na control tokraba region mari esi Moscow da piba haiba sida ayaba legetabani matam aduta lan luishinbigi wari sanabada mahai yangani haina makhatari lan luishinbigi sabya wari singi manungda Ukraine gi wakhalamadi makoina pamba kutima table da puthoktuna wari sabya gani Tabu Russia gi asingba panamdi makoina thamkibu wapum adu hongdoktabani hauzik Russia na lokshile hairiba region mari esi Russia lanmi singna mapung fana control tawdriba maphamni mafam singa si Moscow gi mekai gi damaktadi ningtamba gi lan soknari ngamkai mari esi Ukraine gi Leonazi gi makhutagi namduna handokani haibu wapam phongdoklibani Tanja sida Kiev amadi West country singna Moscow gi wapam si yumpham yaudaba ainia daba mongi lam khulaukshin haina phongdorakre Ukraine gi mekai gi phongdoklibu wapam amana hauzi Ukraine gi laidiba makoina annex tawre hairiba region mari asidagi inchi ama phawba khaktana Russia gi lanmising handokhigadabani Masidana tana English ngani ga taraga mari da Moscow na annex tawkhiba Crimea Peninsula su thadoklamgadabani haina akanbo wapam phongdorakre su pawsda makhatana palakli Lushilakpo ina tentakpa pawng khutang mayam da thamjaramgi Kabul gi diplomat attack sa thanaba thawrang toramba IS ki terrorist hatkre Afghanistan ki konung oiriba Kabul gi diplomatic mission da aini kaiba mong da terror attack sa thanaba toramba IS ki top terrorist ama Taliban lan mission hatkre haina leiwa sigi lenga ki optional thadorak basir lamana phongdorakle Afghanistan angak pamong hingsa gi thawdok thopa hengalakhiba si Taliban English ngani ga kunga matugo August namduna sakti pai hraba matung oirakibani adumainama hawkiba sahidagi leiwa sigi security gi phibam ka hena suksilakli yamlaba misa miam de attack sa thabagi thawrang kya pangthokre haina su IS ki regional chapter na claim torakre Ngarang numaijung numiki ahingda Taliban force na regional IS ki intelligence amasum operations ship kwari hatibu Taliban lanmi singna hatkibani haina Taliban government ki spokesman Zabihullah Mujahidna ngarang nitokaba numita thadorapa sirol amana phungdorakibani haina su pawsna makhatari adu hausikoi nadi myam pawsh matang sa lusinjarage masu myam pun anawab dit ngamesi